No NRC, no census cyber demand Changsilakpa Khongjangi Saruka Moina. Kanglei Indigenous Martial Arts and Cultural Society Kimacs na Ngasi Wakat Meepham Chathakhre. Palace compound labor government dance college ki mamang da Chathakiba. Wakat Meepham aduda Kimacs ki makhada thang tatam liba mahayroi kayana sarukyaki. Wakat Meepham aduda sarukyaki ba Kimacs ki vice president Thangjam Suras na haikibada Central Ambadi State lengak na atuba matamda miyam gi apamba sing thabak ton thu NRC tawduna Manipur gi amadi India gi asing citizen sing masak khangdok laba matungda census pangthok pana pumna maki achumbu oigani tungi mirol gi khanduna changsilak liba miyam gi iho asida Kimacs na su mapung fana sawatli haina phongdoki Manipur ga mena amadi India ga mena athu matamda Manipur da NRC tawbirakanda dugi matungda census tawbiraga di Manipur da laiba ahongba demographic changes mayam imbalance mayam laiba akogi changsil laiba mito mayam si Manipur gi amadi India gi citizen si karam bano habdu taseng na masak khangdo aba matungda census tawbiraga di uji laiba Manipur gi phibam sida afaba oigani aduna tadana karigumba NRC tawjingai da census tawsingiba taraga di Manipur da tungda tholakadaba khudongchadaba amadi mayoknagadaba adugumba mayam adu khanjarakana ngasi Kimacs na sinjaraga koigi masugumba citizen protest ji tawjabani maram aduna Manipur ga menabadi India ga mena koi appeal tawjaningbasi census tawdringeda atu matamde NRC tawna thorang tawbiba amadi masigi matangda atu matam thawat lapat binaba hajeri